Maijai Furup ase machoi oina thongna leirabasu apunbagi pangal leitabana asonba ama oidi haina hani UNLF ki chairman Ningthemcha Sanai Yaimana phongdorle wafam asing ase peace committee kanglei pak Manipur special 50 na silaga wangu sabul maning maichak pichingda sing chanba chatpada kuki khulai paiba singi makuta laikidraba athoba marigi ningsing yumbi maikum hangdokpagi thorom mahakna phongdokibane laikidraba athoba mari aduge kumon thoramga loidina akasoida pangdokpa thoram aduda peace committee kanglei pak Manipur advisor su oiba Ningthemcha Sanai Yaimana hai committee asida mapung oiba thodang lauraga thawai mirel hingminasi amadi volunteers welfare fund ga khusamnaduna lan asida laikidraba athoba singi aroiba mathau mangam pangthokiba mafam singda ningsing yumbi yungbagi thabak sing chathapane ahanbagi oina phagauchau ikhaida ningsing yumbi hangdokhraba matung ngasi kumbi AC gi akasoida athoba marigi ningsing yumbi maikum hangdokpane makha tana ningthokong amade nongshumda su ningsing yumbi kinbagi thoram paikhale Manipurda thokliba irang asina aikhoigi tungi punsi amadi lamdam asida kundaliba yellow furup singe phibam kari oirakpa yai haibase aikhoi khanthaba wade Maijai Furup ki thongna ase machoi leirabasu apunbagi pangal leitaba asina aikhoigi asonba haibadu oire aikhoi khudingmak manaba wakhalon amadi khonjel amada apunbagi pangal sagatminaba tangai fade aikhoi pangal losing khudingmak maru thudekpagi thausil amada changsin lakle haibase ngasima oirakliba phibam sina mayek sengna takle aikhoi lan pamde tungi mirol gi damak ne tana hingadaba punsirol ama sangbatpa pame adumakpu aikhoi ithakta landarakliba ase apunbagi pangal sagatuna maithiba pibade mathau tai haina Ningthemcha Sanai Yaimana makha tana phongdokhe ngasi famous da dia koi asigumba lekidaba singi thawaina ingna sekna ya ta ba nawi da mutta ro koi na tung koi ne koi ba da ni ta ba siro la sem ka bagi film da ma do na sem ga nawi da mutta apun ba sa ba se ma so dai koi lan pa ma no ti han pa ma no ti ni ta ne mo siro sem ko pa ni ta na pun siro sem ko do ma si di aikoi thakta landar ko me le maramna landareba force do mai ti pi ba se ko ni ma kuno pang mai te pi ba gedawni aduna kuno pang sa pa se hojikta khwadi mu ro adu wa pham ni ha se ni tin jage Thauram aduda sarugya khiba kumbi SC MLA S Premchandra phongdokhibada lan asida kumbi SC gi manung chana leiba akasoidage miyoi mari leikhidabage ngasi ase kumon phabagi nimitni aikhoi miyoi bangakjane nongmadi soidana aigi matam yauduna taibam pal thadokhigane adubu yariba makai asoi aran leinakhiba khudingmak ngakminnaduna tongi mirolgi damak aikhoi puna kok chungsin minaduna mausagi Manipur adu puraknaba honaminasi haina mangna appeal tawkhi aikoi miyoi bani anasu koi ingre le habudo umtnate aigi magi matam lore kanda sangsar se thado chakhibe ngakani aduna koi yari makai asoiba aranba haibase mikum khuding makki laini ado koi yengnaraga koina tawgdoba amadi ngasigi samaj sida ayengi saji kidamak ayengi biron kidamak koina tawgdo mayam singa do koi punna khanaminaraga afaba mahusagi Manipur ma mahusagi nungaiba iramdam kubi kendra wata badaba amaga nusi sanaba jenaba leitablam dam do helasi haibo kasi thoiba tawdosina aroibo wersnu haibo kunse mere thamjari